Maikai Ohumdagi Thomzilakpa Masing Yamlaba Miyamna Khongjomda Leba Thoubal District ki BJP office Mai Churamle Scorpion ama yamna office building Thugairamle Police dagi fangba paugi matung ina thodok asi ngasi nongalamdai pung 3 minute tararom tabada thokibani Miyamgi irang aduna maram oiraga office ki gate office ki akoibada leiba security bunker sing amadi office aduda khamduna thamba security singna siznaba Scorpion amasu Thugairam ki Maikai Ohumdagi Thomzilakpa Masing Yamlaba Miyam adu Laksinaba Hotnabada BJP office Ngaknaba Leiriba CRPF personal singna tear gas cell Kayamarum Kapkhre adumakpu Asogapan Yawbuki Paudi Laitri Nakalamaromda Wangjingda Leba BJP Wangjing Tentha Mandal office Thugairamle Hotnaramle adumakpu office asida Chowkidaramadi Yumbu Singi Yumsu Leibana office ki je chang furniture item sing BJP ki flag sing mapalda puthoklaga mai tharamle hairi